ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯊꯦꯝꯕ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯑꯊꯦꯝꯕꯁꯦ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯇꯦꯟꯇꯛꯅ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯁꯒ ꯇꯥꯏꯕꯪꯄꯥꯟ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯁꯥꯁꯇ꯭ꯔꯗꯒꯤ ꯀꯔꯝꯅ ꯑꯊꯦꯝꯕ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯤꯇꯪ ꯉꯥꯡꯒꯗꯧꯔꯤ ꯑꯩꯅ ꯉꯥꯡꯕꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ 1 Corinthians 10:13 ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯃꯁꯤꯗ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯍꯧꯁꯥ ꯑꯣꯏꯕ ꯑꯊꯦꯝꯕ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯊꯦꯝꯕ ꯑꯃꯠꯇꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯅꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯈꯣꯏꯕꯨ ꯊꯦꯝꯗꯣꯛꯄ ꯏꯁꯣꯔꯅ ꯌꯥꯕꯤꯔꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯊꯦꯝꯗꯣꯛꯂꯕꯗ ꯅꯈꯣꯏꯅ ꯈꯥꯡꯕ ꯉꯝꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯁꯤꯗ ꯑꯩ ꯃꯅꯤꯄꯨꯔ ꯕꯥꯏꯕꯜꯗꯒꯤ ꯄꯥꯖꯔꯛꯄꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯏꯕ ꯑꯊꯦꯝꯕꯁꯦ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯊꯦꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣই ꯃꯤꯑꯣꯏꯕꯁꯦ ꯏꯐꯥꯗꯥꯝꯅ ꯁꯩꯇꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯄꯥꯞ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯁꯩꯇꯥꯟꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯩꯇꯥꯟꯅ ꯊꯦꯝꯒꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯊꯦꯝꯕ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯏꯕ ꯑꯊꯦꯝꯕꯁꯦ ꯃꯁꯤꯅꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔꯗꯤ ꯊꯥꯖꯕ ꯌꯥꯏ ꯅꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕꯗꯣ ꯅꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯑꯊꯦꯝꯕ ꯌꯥꯜꯂꯣꯏ ꯊꯦꯝꯕ ꯌꯥꯜꯂꯣꯏ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯦꯝꯃꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯊꯦꯝꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯗꯨ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯏꯁꯣꯔꯅ ꯄꯤꯒꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯊꯦꯝꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟꯗ ꯃꯗꯨ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯑꯊꯦꯝꯕꯁꯦ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯊꯦꯝꯕꯁꯦ ꯁꯩꯇꯥꯟꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯇꯧꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯃꯤ ꯀꯅꯥꯃꯠꯇꯕꯨ ꯊꯦꯝꯗꯦ ꯑꯩꯈꯣꯏꯅ James 1:13 ꯍꯥꯏ ꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯒꯅꯨ ꯃꯍꯥꯛꯄꯨ ꯊꯦꯝꯕ ꯃꯇꯝꯗ ꯃꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯒꯅꯨ ꯑꯩ ꯏꯁꯣꯔꯅ ꯊꯦꯝꯃꯤ ꯍꯥꯏꯅ ꯃꯔꯝꯗꯤ ꯏꯁꯣꯔꯕꯨ ꯊꯦꯝꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯤ ꯀꯅꯥꯃꯠꯇꯕꯨ ꯊꯦꯝꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯊꯦꯝꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯊꯦꯝꯃꯒ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇ ꯇꯥꯍꯟꯅꯕꯅꯦꯕ ꯏꯁꯣꯔꯅ ꯃꯤ ꯑꯃ ꯊꯦꯝꯃꯒ ꯃꯥꯁꯦ ꯄꯥꯞꯇ ꯇꯥꯁꯅꯨ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯩꯇꯦ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯩꯇꯥꯟꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯖꯕꯒꯤ ꯆꯥꯡ ꯃꯥꯟꯅꯗꯦ ꯃꯤ ꯈꯔ ꯑꯃꯅ ꯌꯥꯝ ꯊꯥꯖꯩ ꯈꯔ ꯑꯃꯅ ꯈꯔꯇꯪ ꯊꯥꯖꯩ ꯈꯔ ꯑꯃꯅ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯊꯥꯖꯕ ꯑꯩꯒꯤꯗꯃꯛ ꯑꯊꯦꯝꯕ ꯄꯤꯛꯀꯅꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯊꯥꯖꯕ ꯃꯤꯒꯤꯗꯃꯛ ꯑꯊꯦꯝꯕꯗꯣ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯊꯥꯖꯕ ꯆꯦꯠꯄ ꯃꯤꯒꯤꯗꯃꯛ ꯑꯊꯦꯝꯕꯗꯣ ꯑꯆꯧꯕ ꯑꯊꯦꯝꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯕ꯭ꯔꯥꯍꯥꯝꯁꯦ ꯊꯥꯖꯕꯒꯤ ꯃꯄꯥ ꯍꯥꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯅꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯈꯤꯕ ꯑꯊꯦꯝꯕꯁꯦ ꯑꯔꯣꯏꯕ ꯑꯊꯦꯝꯕꯁꯦ ꯀꯩꯅꯣ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯀꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯠꯂꯨ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯊꯦꯝꯕꯅꯦ ꯑꯊꯦꯝꯕ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯏꯕ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗ ꯏꯁꯣꯔꯅ ꯈꯪꯉꯦ ꯈꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯤꯕ ꯑꯊꯦꯝꯕꯁꯤꯗ ꯇꯥꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯤꯒꯤ ꯑꯊꯦꯝꯕ ꯑꯁꯦ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯁꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯑꯕ ꯃꯥꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯏꯁꯣꯔꯅ ꯌꯦꯡꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯖꯣꯕꯀꯤꯁꯨ ꯃꯥꯒꯤ ꯊꯥꯖꯕ ꯌꯥꯝ ꯆꯦꯠꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯖꯕ ꯆꯦꯠꯄꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯏꯕ ꯑꯊꯦꯝꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯒ ꯁꯥ ꯁꯟ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯌꯥꯏꯔꯣꯡꯅ ꯄꯤꯛ ꯊꯟꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯪꯍꯜꯂꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯑꯊꯦꯝꯕ ꯑꯆꯧꯕ ꯃꯉꯣꯟꯗ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯌꯥꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯊꯥꯖꯕꯗꯣ ꯌꯥꯝꯅ ꯀꯜꯂꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ ꯗꯥꯅꯤꯌꯦꯜꯁꯨ ꯃꯉꯥꯏ ꯁꯦꯗ꯭ꯔꯥꯛ ꯃꯦꯁꯥꯛ ꯑꯕꯦꯗꯅꯦꯒꯣ ꯃꯈꯣꯏꯗꯁꯨ ꯅꯦꯕꯨꯀꯥꯗꯅꯦꯖꯔ ꯁꯥꯕ ꯑꯆꯧꯕ ꯃꯨꯔꯇꯤ ꯑꯗꯨ ꯈꯨꯔꯨꯝꯃꯨ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯨꯔꯝꯗꯦ ꯃꯈꯣꯏꯅ ꯃꯩꯒꯤ ꯃꯅꯨꯡꯗ ꯂꯪꯁꯟꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯈꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯑꯊꯦꯝꯕꯗꯨ ꯂꯥꯛꯏ ꯃꯈꯣꯏ ꯃꯅꯨꯡꯗ ꯂꯪꯁꯜꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯑꯕ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯅꯥꯟꯊꯣꯛꯄꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ
ꯑꯩꯈꯣꯏꯅ ꯑꯊꯦꯡꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯛꯏ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯃꯁꯤꯕꯨ ꯅꯥꯟꯊꯣꯛꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯏꯟꯗꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯊꯦꯡꯕꯁꯦ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ James 4ꯒꯤ 7:8ꯇ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯗ नखोई नसामक ईश्वर कथों है सबमिट है इंग्लिश सबमिट अखोई नसामक ईश्वर कथों सैतान बुद्धि रेसिस्ट तौ मायोनो हाइदि थिंगु है अदुगा महाना नंगोंदगी सेनगनी है मसिदा हारिजे ईश्वर अखोइबु नांथोनब पिबु लंबिदि करिनो अखोइना ईश्वर मखा पोनबा हाइबसे करिगुमा म थेंबा मतमदा अखोइना करिगुमा थबमा मी हालुबु हारसु नत्रगा ओइदबबु ngang हारसु करिगुमा अखोइदा थेमपो मतमदा अखोइदा ईश्वरगी थवाइना ngangbirakaनेबा मसी फाबनी चुम्बनी लामनी हाबदो अखोइना नुमि खुदिंगी ईश्वर प्रार्थना तौदना कथौतुना लैबा मतमदा अदु मतमदा खंगनी मसीगी हाइरेबिजिगा अदुगा ईश्वरना बाइबल दा पीदिबिजिगा एंगोना खंगनख्रबा असुमदुगी मतैना मसी हाइरेजिजि तोंगाले हाइना खनबा तारगदी अदु मतमदा अखोइना ईश्वर कथोपा हाबदि ईश्वरगी अनिंगबदो मदुगी मतुंगना अखोइना चटपदुनेबा मदु ईश्वर कथोपनेबा अदुमाय तौदना सैताना हाइबदुगी मतुंग इनदबिदा ईश्वर ngaजरगा ईश्वर अथेंबदा लाए खंगबा मतमदा अखोइना प्रार्थना तौबा मतमदा ईश्वर खंगनबिरखनेबा अदुगा ईश्वर खंगनबा लंबी अदुदा अखोइना महाके अनिंगबदुदा अखोइना मखा पोंजदुना मदुदा चटपदुनेबा अखोइना ईश्वर मखा पोलु हाइबसे अदुगा सैतान बु थिंगो हाइबजे मसिनेबा अदु तादि सैतान थिंगरनी अदु मतंग लेदि सैतान मसिदेना माबु थिंबा ngमरो हाइना मान सेनगलानेबा बरसाइता ईश्वर नंगना लेयो महाना नंगोंदा नंगना लेगिनी हाइबने मसी करंबा मतंदो एगनी ईश्वरना इखोइदा नंगनाबा म दरकार ले ईश्वरगन अदुगा इखोइना ईश्वरदा नकपा अखोइना ईश्वरदा नगदी ईश्वरना इखोइदा नकपिरनेबा ईश्वरना इखोइगा लोइनरगदी मसी खुदमसे ngमगनी हाइबसे अखोइना कावगमसे बिसनाउसिं अदुना मतंग खुदिंगता ईश्वरगी अनिंबगी मतुना अखोइना चपा करमना अखोइना ईश्वरदा नंगना लेगिनी हाइबदा अखोइना ईश्वरगी वहाई पारगा अखोइना खंगबा चुमदो अदुगी मतुना चपा अखोइना नुमि खुदिंगी प्रार्थना तौबा एनी थबा अम तौदिंगी ममांदा अखोइना मंगोंदा हाना मखा पोंजरगा मंगोंदगी लौसिंग निजबा असमाइना अखोइना तौबा मतमदा अखोइ ईश्वरगा नंगना लेबा कौबा ईश्वरना अखोइना ईश्वरदा नंगना लेरदि माना अखोइगा अदुम मतंग खुदिंग नंगनाबा लेगिनी अथेंबा लाक्पा मतमजु अथेंबा लाए हाबसे अखोइना खंगनी अदुम मतमदा अखोइना इराय लाइना सैतानबु माइथिबा पीबा ngमगनेबा अदुना प्रोवर्ब 3गी 5-6 से आई समना पारा लोसलजे मसिदा ईश्वरदा नंगी थमोय पुनमक लोइना थाजौ अदु नंग नसागी खंगबदुदा मखा पोनगनु नंग तौरिबा थबक खुदिंगता मंगोंदा खंगलु महाना नंगी लंबी खुदिंगतो डायरेक्ट पीबीगने लमजिंग बीगनी हाइसिदा अदुना हाबदि अथेंबा ओरसु करिगुंबा हिरम अमतो ओरसु अखोइना करिगुंबा थबक अमा तौगे खनबा मतमदा हाइरेबा थबकतो हाना ईश्वरगी ममांगदा थमगा प्रार्थना तौगदम ईश्वर आइना सी थबकजे तौगे खले मसी नाके अनिंगबरा निंगदबा नतबरा हाइबदो फोंदोकपियो हाइना अखोइना हाना ईश्वर प्रार्थना तौरगा मंगोंदा ngaजगदमनि बाइबल थीगदमनि अदु मतमदा ईश्वरना खंगनबिरकनेबा मसिदी तौगनु हाइबदो ईश्वरना अखोइगी थमोइदा थवाइगी मपाना ngangbirakaनेबा अदु मतमदा तौगनु हाइना ईश्वरना अखोइगी थमोइदा इंसनबिबा तारगदी अदु आइना फना तौनिंगबा तारगसु मदु थादोकदबनेबा ईश्वरगी अनिंगबा अदुदा सकदमने असमाय तौदना अखोइना सैतानगी अथेंबा खुदिंबसे अखोइना मायोंगनबा यागनेबा अदुना अथेंबा लाइसे ईश्वरना याहलेजिगी मरमदि नंग आइजे हेना पांगन कनिंगाइगिदमा हेना ईश्वर थाजना लेपनिंगाइगिदमने थाजबा सोनबा मी अदुना हेना कंखलकपा हेना अकनबा मीसिंग अदुना हेना कन्नंगाइगिदमा ईश्वरना अथेंबासे याहनबनि इस्नाउसा अदुना अखोइ थागतसे अथेंबा लाक्पा मतमदा अथेंबा असिबु ngakthokpa ngamnaba lambi amasu ईश्वरना सेंबी अदुगा अखोइना ngamdaba अखोइना खांबा ngamloidabado मदुगी वांगमदा ईश्वरना अखोइबु थेंबिदे हाइबा सिगिदमा अखोइ थागतसे ताबरिबा मयामदि ईश्वरना पोपि बॉयसना प्रार्थना तौसे सगद लेबे पाइश्वर थागतसरे नहाना सैतान अखोइबु थेंबा याहनबिदुना अखोइगी लमसा साजत्ता असोइबा लेबा क्यामुसु असे नहाना समथोकपा ngamba पिनबियु अदुगा ngambagi पांगल अदुसु नहाना हापियु तारिबा इस्नाउ खुदिंगदसु नाकी मपान हाइदबा बोरसे पिनबियु प्रभु जिसुगी मिंदा खुलुमजरी आमेन।